ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯨꯠ ꯑꯣꯟꯈ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯒꯤ ꯁꯪ ꯃꯆꯥ ꯃꯆꯥꯁꯤꯡ ꯃꯩ ꯆꯥꯛꯂꯤ꯫ ꯄꯩꯔꯞ ꯇꯧꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯆꯥꯛꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯑꯄꯤꯛꯄ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯗꯥꯔꯤꯗ ꯌꯥꯟꯊꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯥꯖ ꯃꯆꯦꯠ ꯑꯃꯁꯨ ꯃꯝꯂꯤ ꯊꯣꯛꯂꯤ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯦꯒꯥꯏꯕ ꯐꯤ ꯑꯃ ꯏꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯄ ꯃꯧꯄꯥ ꯑꯗꯨꯕꯨ ꯐꯤ ꯑꯗꯨꯅ ꯊꯨꯡꯅꯅꯕ ꯀꯣꯟꯕꯤꯔꯤ꯫ ꯃꯧꯄꯥꯅ ꯃꯆꯦꯗ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯆꯤꯆꯦ, ꯀꯩꯒꯤꯅꯣ ꯂꯧꯕꯨꯛꯇ ꯃꯩ ꯃꯌꯥꯝ ꯊꯥꯏꯁꯦ?" "ꯑꯗꯨꯕꯨꯔꯣ, ꯉꯁꯤꯁꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯁꯪ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯃꯩ ꯊꯥꯗꯣꯛꯏꯅꯤ ꯊꯣꯏꯕ꯫ ꯆꯤꯆꯦ, ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯈꯥꯎ ꯃꯆꯥ ꯃꯆꯥ ꯄꯥꯏꯔꯒ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ?" "ꯑꯁꯤꯅꯅꯦ ꯅꯥꯀꯊꯦꯡ ꯆꯠꯂꯤꯅꯤ꯫ ꯑꯥꯗ ꯁꯪ ꯃꯆꯥ ꯃꯌꯥꯝ ꯃꯩ ꯊꯥꯔꯤꯁꯦ, ꯑꯁꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯆꯪꯉꯒ ꯁꯦꯜ ꯅꯤꯗꯣꯏꯕ." "ꯑꯣ ꯆꯤꯆꯦ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯗꯤ ꯁꯦꯜ ꯄꯤꯔꯛꯀꯗ꯭ꯔꯥ?" "ꯐꯤ ꯐꯖꯕ ꯁꯦꯠꯂꯒ ꯆꯠꯂꯗꯤ ꯄꯤꯔꯛꯀꯅꯤꯌꯦ." "ꯏꯃꯥꯗ ꯐꯤ ꯐꯖꯕ ꯂꯩꯕꯤꯌꯨ ꯍꯥꯏꯁꯦ ꯆꯤꯆꯦ?" "ꯍꯣꯏ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯏꯃꯥꯗ ꯍꯥꯏꯒꯦ ꯑꯩ." ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯄꯥꯜꯗ ꯐꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗ ꯌꯦꯟ ꯃꯆꯥ ꯑꯃ ꯃꯇꯨ ꯐꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯍꯔꯥꯎꯃꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯪꯒꯟꯗ ꯀꯣꯜꯂꯤ, ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯠꯂꯤꯕ ꯌꯦꯟ ꯑꯗꯨꯗꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯕꯒꯤ ꯌꯦꯟ ꯑꯗꯨ ꯐꯨꯠꯂꯒ ꯆꯥꯅꯕꯅꯤ꯫ "ꯏꯃꯥ, ꯌꯦꯟ ꯊꯣꯡꯗꯣꯏꯔꯣ?" "ꯏꯃꯥ, ꯁꯤ ꯌꯦꯟꯁꯦ ꯑꯩꯒꯤ ꯌꯦꯟꯗꯨꯅꯤꯀꯣ? ꯑꯩꯗꯤ ꯍꯣꯔꯦꯟ ꯃꯈꯣꯡ ꯆꯥꯅꯤ ꯏꯃꯥ, ꯑꯗꯨꯒꯅꯦ ꯃꯈꯨꯠꯁꯨ ꯆꯥꯅꯤ, ꯑꯗꯨꯒ ꯃꯇꯣꯡꯁꯨ ꯆꯥꯅꯤ." "ꯍꯣꯏ, ꯆꯥꯎ. ꯅꯆꯦꯗꯗꯤ ꯄꯤꯖꯔꯣꯏꯗ꯭ꯔꯣ ꯌꯦꯟ ꯃꯈꯣꯡꯗꯨꯕꯣ?" "ꯆꯤꯆꯦꯒꯤ ꯃꯈꯣꯡ ꯑꯃ, ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯃꯈꯨꯠ ꯑꯃ, ꯑꯅꯤ ꯌꯦꯟꯅꯗꯣꯏꯕ." "ꯊꯣꯏꯕ, ꯅꯪ ꯆꯥꯖꯋꯣ." ꯃꯆꯦꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯃꯥꯗ, "ꯏꯃꯥ, ꯆꯦꯡꯗꯤ ꯎꯗꯦ, ꯆꯥꯛ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ?" "ꯁꯅꯥꯇꯣꯝꯕꯤ, ꯅꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯆꯦꯡ ꯍꯪꯕ ꯆꯪꯉꯨꯏꯌꯦ ꯑꯩ. ꯑꯗꯣ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯌꯥꯡꯀꯣꯛꯇ ꯌꯥꯎꯕ ꯆꯦꯡꯁꯤꯡꯗꯣ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯏꯟꯁꯤꯟꯈ꯭ꯔꯦ. ꯑꯩꯅ ꯆꯦꯡ ꯈꯔ ꯄꯨꯒꯦ ꯍꯥꯏꯕꯗ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯊꯪ ꯍꯪꯉꯨꯔꯅꯨ." ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯇꯥꯔꯛꯄ ꯄꯤ ꯑꯅꯤ ꯑꯗꯨ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ꯫ "ꯕꯦꯝꯃ, ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏ, ꯑꯗꯨꯒꯤ ꯄꯤꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ." "ꯏꯃꯥ, ꯆꯥꯛ ꯊꯣꯡꯉꯣꯏꯗ꯭ꯔꯣ?" ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯁꯨ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯂꯝꯂꯒ, "ꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯌꯦꯟꯁꯦ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ." ꯃꯃꯥꯅ ꯊꯣꯏꯕꯒꯤ ꯌꯦꯟ ꯑꯐꯨꯠꯄ ꯈꯔ ꯃꯥꯒꯤ ꯇꯣꯈꯥꯏꯅ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯤ, ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯐꯝꯅꯅꯕ ꯐꯥꯜ ꯑꯃꯁꯨ ꯃꯃꯥꯅ ꯊꯥꯕꯤ꯫ "ꯊꯣꯏꯕ, ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯌꯦꯟ ꯃꯈꯣꯡꯁꯦ ꯆꯥꯔꯨ ꯂꯥꯛꯑꯣ." "ꯁꯅꯥꯇꯣꯝꯕꯤ, ꯂꯥꯛꯑꯣ, ꯁꯤ ꯆꯥꯊꯣꯛꯂꯒ ꯇꯨꯝꯂꯁꯤ." "ꯏꯃꯥ, ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯥꯔꯁꯦ." "ꯅꯪ ꯆꯥꯕ ꯍꯧꯔꯣꯅꯦ ꯏꯕꯦꯝꯃ." ꯃꯃꯥꯗꯣ ꯃꯆꯥ ꯑꯅꯤ ꯃꯕꯨꯛ ꯊꯜꯂꯔꯣꯏ ꯈꯪꯕꯒꯤ ꯌꯦꯟ ꯑꯐꯨꯠꯄ ꯑꯗꯨ ꯆꯥꯗꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯟ ꯑꯐꯨꯠꯄꯒꯤ ꯀꯣꯜ ꯑꯗꯨꯗꯁꯨ ꯈꯥꯕꯩ ꯑꯃꯅ ꯑꯣꯠꯂꯤ꯫ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯅ ꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯃꯥꯏ ꯑꯗꯨꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ "ꯏꯃꯥ, ꯂꯥꯛꯑꯣ ꯆꯥꯔꯁꯦ. ꯏꯇꯣꯝ ꯆꯥꯕ ꯉꯝꯃꯣꯏꯌꯦ ꯌꯦꯟꯁꯦ." "ꯆꯥꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯎꯌꯥꯟꯗꯁꯨ ꯌꯥꯎꯔꯤꯕꯅꯤ." ꯃꯃꯥꯅ ꯊꯣꯏꯕꯒꯤ ꯌꯦꯟ ꯑꯐꯨꯠꯄ ꯃꯍꯤ ꯈꯔ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯩꯕꯤ꯫ ꯊꯣꯏꯕꯗꯤ ꯆꯥꯛ ꯌꯥꯎꯗꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯌꯦꯟ ꯑꯐꯨꯠꯄ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯤ, ꯃꯃꯥꯏꯗꯨ ꯏꯄꯣꯝ ꯄꯣꯝꯊꯣꯛꯄ ꯃꯈꯩ. ꯌꯦꯡꯕꯗꯁꯨ ꯅꯨꯡꯁꯤꯕ ꯃꯇꯧꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯒꯤ ꯌꯦꯟ ꯑꯐꯨꯠꯄ ꯈꯔ ꯊꯝꯂꯝꯃꯤ꯫ ꯃꯃꯥꯗꯣ ꯌꯦꯟ ꯈꯔꯗꯨ ꯆꯥꯔꯒ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒ ꯃꯣꯏ ꯑꯍꯨꯝ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯅꯅꯕ ꯇꯧꯔꯦ꯫ ꯊꯣꯏꯕꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯃꯥꯅ ꯀꯥꯡꯈꯜ ꯃꯇꯦꯛ ꯐꯣꯠꯄ ꯑꯗꯨ ꯌꯦꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯣꯗꯣꯜ ꯃꯆꯥ ꯑꯃ ꯊꯥꯜꯂꯒ ꯀꯥꯡꯈꯜꯒꯤ ꯃꯆꯤꯁꯤꯡꯗ ꯃꯥ ꯃꯔꯨꯝ ꯀꯣꯛꯁꯤꯟꯕ ꯑꯗꯨ ꯐꯥꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯥꯡꯈꯜ ꯃꯊꯛꯇ
ꯆꯦꯔꯪ ꯑꯃꯒ ꯁꯥꯇꯤꯟ ꯁꯦꯒꯥꯏꯕ ꯑꯃꯒꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯆꯨꯔꯛꯄꯗ ꯌꯨꯝꯊꯛꯇꯒꯤ ꯅꯣꯡ ꯌꯨꯔꯛꯇꯕꯅꯤ ꯈꯜꯂꯤꯕ ꯁꯥꯇꯤꯟꯒ ꯆꯦꯔꯪꯒꯗꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯀꯨꯏꯔꯦꯀꯣ ꯍꯜꯂꯛꯈꯤꯗꯕ? ꯀꯨꯏꯔꯦ, ꯆꯍꯤ 4 ꯍꯦꯜꯂꯦ꯫ ꯅꯥꯎꯄꯥꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯃꯣꯔꯦꯗ ꯆꯠꯂꯒ ꯕꯔꯃꯥꯒꯤ ꯁꯤꯐꯥꯏꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯣꯏꯌꯦ, ꯃꯔꯝ ꯆꯥꯗꯅ ꯏꯕꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯂꯝꯂꯣꯝꯗ ꯆꯪꯉꯨꯔꯕꯗꯤ ꯏꯕꯥꯅꯤꯁꯨ ꯐꯥꯈꯤꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯑꯩꯈꯣꯏ 3 ꯐꯥꯍꯜꯂꯒ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯍꯜꯂꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤꯔꯥ? ꯃꯣꯏꯅ ꯐꯥꯔꯕꯗꯤ ꯆꯥꯛꯁꯨ ꯄꯤꯖꯗꯦ ꯍꯥꯏꯌꯦ, ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯊꯛꯇꯦ ꯍꯥꯏꯌꯦ꯫ ꯅꯄꯥꯗꯣ ꯃꯣꯏꯒꯤ ꯂꯝꯗ ꯂꯣꯟꯅ ꯎ ꯌꯥꯟꯕ ꯆꯪꯕꯗ ꯕꯔꯃꯥꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯌꯦ꯫ ꯅꯄꯥꯒ ꯆꯠꯃꯤꯟꯅꯕ ꯑꯍꯜꯁꯤꯡꯅ ꯇꯝꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯁꯅꯥꯇꯣꯝꯕꯤꯗ ꯃꯄꯥ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯍꯤꯡ ꯑꯗꯨ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥ ꯇꯧꯗꯨꯅ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯌꯩꯕꯗ ꯃꯈꯣꯡ ꯇꯦꯛꯂꯕ ꯌꯨꯝ ꯑꯗꯨ ꯑꯃꯨꯛ ꯍꯨꯝꯇꯣꯛꯀꯗꯕꯒꯤ ꯇꯧꯔꯤ꯫ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯌꯨꯝꯊꯛꯀꯤ ꯑꯍꯣꯕꯗꯒꯤ ꯇꯥꯔꯛꯄ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯀꯥꯡꯈꯜ ꯃꯊꯛꯇ ꯈꯜꯂꯤꯕ ꯁꯦꯒꯥꯏꯔꯕ ꯁꯥꯇꯤꯜ ꯑꯃꯗꯤ ꯆꯦꯔꯪ ꯑꯗꯨꯗ ꯑꯃꯨꯛ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯆꯦꯔꯪ ꯑꯗꯨꯗ ꯇꯨꯡꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯑꯄꯤꯛꯄ ꯃꯃꯥꯏ ꯑꯅꯤ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯂꯤꯛꯂꯥ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯈꯨꯌꯥꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯃꯃꯥꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯁꯨ꯫ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ, ꯎꯆꯦꯛꯁꯤꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯒꯤ ꯃꯃꯥ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯏꯆꯦ! ꯍꯣ ꯏꯆꯦ ꯂꯤꯟꯊꯣꯏ! ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯤꯠ ꯁꯤꯡꯉꯤ, ꯐꯤ ꯑꯃ ꯏꯜꯂꯒ ꯊꯣꯡ ꯍꯥꯡꯉꯤ꯫ ꯉꯥꯟꯊꯣꯏ, ꯅꯆꯦ ꯊꯣꯛꯂꯛꯑꯦ, ꯅꯆꯦ ꯊꯣꯛꯂꯛꯑꯦ꯫ ꯏꯆꯦ, ꯅꯆꯥꯅꯨꯄꯥ ꯍꯩꯀ꯭ꯔꯨꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯔꯥꯡꯁꯦ꯫ ꯍꯩꯃꯥ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦꯍꯦ ꯉꯥꯟꯊꯣꯏ ꯅꯪꯕꯣ? 13ꯗ ꯉꯥꯏꯔꯤꯕꯅꯤꯗ ꯏꯆꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯆꯍꯤ 12 ꯁꯨꯔ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯂꯨꯁꯤ, ꯆꯥꯛ ꯄꯤꯖꯔꯒ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯂꯒꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯇꯩꯁꯨ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯇꯣꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯏꯕꯒꯤ ꯃꯃꯥꯗꯣ ꯉꯥꯟꯊꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏꯒꯤ ꯆꯥꯛ ꯆꯥꯅꯔꯝꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏ ꯏꯀꯥꯏꯗꯨꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ, ꯏꯆꯦ ꯆꯪꯉꯛꯑꯣ, ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ, ꯉꯥ ꯊꯣꯡꯕꯅꯦ꯫ ꯑꯩ ꯌꯥꯔꯅꯤꯗ ꯉꯥꯟꯊꯣꯏ, ꯅꯣꯏ ꯆꯥꯊꯣꯛꯑꯣ꯫ ꯉꯥꯟꯊꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯤꯟꯊꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒ ꯊꯣꯏꯕꯒ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯒ ꯂꯩꯔꯦ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯆꯥꯛ ꯆꯥꯐꯝꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯆꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯈꯔ ꯂꯦꯝꯍꯧꯋꯤ꯫ ꯄꯨꯈꯝ ꯃꯆꯤ ꯃꯆꯤꯁꯤꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ, ꯏꯆꯦ, ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯈꯔ ꯆꯥꯔꯦ꯫ ꯆꯥꯛꯈꯣꯝ ꯈꯔ ꯆꯥꯔꯦ꯫ ꯏꯆꯦ, ꯏꯟꯁꯥꯡꯗꯤ ꯃꯤ ꯑꯇꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯣꯟꯕ ꯈꯣꯟꯖꯦꯜꯅ, ꯉꯥꯟꯊꯣꯏ, ꯆꯥꯛꯁꯤꯡꯁꯦ ꯂꯦꯝꯃꯤꯁꯦ ꯄꯥꯝꯃꯨꯏꯌꯦ, ꯑꯩ ꯌꯦꯟꯗ ꯄꯤꯖꯅꯕ ꯄꯨꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯂꯨꯈꯥꯛꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯣ ꯑꯗꯨꯗꯤ꯫ ꯑꯗꯨꯒꯅꯦ, ꯈꯨꯖꯥꯏ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯕꯤꯈ꯭ꯔꯣ, ꯆꯦꯔꯪꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯑꯗꯣ ꯉꯥꯟꯊꯣꯏ, ꯑꯩ ꯊꯤꯟꯕꯗꯤ ꯌꯥꯎꯔꯔꯣꯏꯒꯦ, ꯅꯪ ꯁꯥꯎꯔꯅꯨꯀꯣ, ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯆꯦ, ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯄꯨꯈꯝ ꯃꯆꯤꯗ ꯆꯥꯛ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯈꯨꯖꯥꯏ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯥꯛ ꯑꯗꯨꯗꯤ ꯍꯥꯞꯆꯤꯟꯗ꯭ꯔꯦ꯫ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯃꯌꯥꯝ ꯆꯥꯕꯒꯤ꯫ ꯂꯩꯄꯥꯛꯇ ꯊꯥꯗꯔꯝꯕ ꯉꯥ ꯃꯇꯣꯡ ꯄꯛꯄ ꯃꯔꯨ ꯈꯔ ꯑꯗꯨ ꯍꯥꯞꯂꯒ ꯂꯤꯟꯊꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯤꯟꯊꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯛꯏ꯫
ꯈꯔꯁꯨ ꯃꯝꯂꯦ ꯂꯤꯟꯊꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯄ ꯂꯥꯞꯅ ꯎꯏ ꯂꯤꯟꯊꯣꯏꯅ ꯑꯍꯜ ꯑꯗꯨꯗ ꯍꯣ ꯀꯅꯥꯅꯣ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯍꯜ ꯑꯗꯨ ꯂꯤꯟꯊꯣꯏꯒꯤ ꯃꯥꯡꯗ ꯆꯠꯅ ꯇꯞꯅ ꯃꯥꯡꯈꯤ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯣꯏ ꯑꯗꯨ ꯀꯟꯅ ꯆꯣꯡꯉꯤ ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡꯁꯨ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯌꯧꯗꯕ ꯌꯥꯗꯦ ꯂꯤꯟꯊꯣꯏ ꯌꯨꯝꯗ ꯄ꯭ꯔꯞ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯣ ꯂꯤꯟꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯊꯣꯏꯕꯤ ꯅꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯏꯌꯦ ꯅꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯂꯤꯟꯊꯣꯏ ꯀꯞꯇꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯥꯀꯊꯦꯡ ꯆꯠꯄ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯏ ꯅꯥꯀꯊꯦꯡ ꯆꯠꯂꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒꯅꯤ ꯃꯧꯄꯥ ꯊꯣꯏꯕꯗꯤ ꯍꯔꯥꯎꯖꯔꯤ ꯃꯆꯦꯅ ꯅꯥꯀꯊꯦꯡꯕ ꯄꯨꯕꯤꯕ ꯑꯗꯨꯗ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯕꯨꯡꯉꯣ ꯍꯣꯔꯦꯟꯅꯦ ꯃꯤꯅ ꯄꯤꯔꯛꯄꯗꯣ ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯡꯁꯦ ꯆꯤꯆꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯌꯦꯠꯀꯤ ꯄꯤꯈꯥꯎꯗ ꯑꯃ ꯑꯗꯨꯒꯅꯦ ꯑꯣꯏꯒꯤ ꯄꯤꯈꯥꯎꯗ ꯑꯃ ꯍꯥꯞꯀꯅꯤ ꯍꯥꯞꯄꯣ ꯂꯣꯏꯅ ꯍꯥꯞꯄꯨꯁꯦ ꯅꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯅꯦ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯈꯔ ꯄꯤꯔꯛꯎꯀꯣ ꯑꯇꯩꯗꯤ ꯅꯪ ꯂꯣꯏꯅ ꯑꯣꯏꯖꯧ ꯆꯤꯆꯦ ꯆꯦꯡ ꯀꯌꯥꯝ ꯋꯥꯟꯗꯣꯏꯅꯣ ꯆꯦꯡ ꯁꯦꯔ ꯑꯃ ꯋꯥꯟꯁꯦ ꯉꯁꯤꯒꯤꯒ ꯍꯌꯦꯡꯒꯤꯒ ꯆꯤꯆꯦ ꯄꯤꯈꯥꯎ ꯑꯃ ꯍꯣꯔꯦ ꯄꯤꯈꯥꯎ ꯑꯅꯤꯗ ꯁꯦꯜ ꯍꯥꯞꯄ ꯌꯥꯔꯔꯣꯏꯌꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯐꯣꯠꯂꯁꯦ ꯏꯃꯥꯁꯨ ꯍꯜꯂꯛꯑꯃꯅꯤ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯟꯗꯣꯝꯆꯥ ꯉꯥꯟꯊꯣꯏ ꯍꯣꯏꯗꯒꯤ ꯑꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯀꯞꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯍꯪꯗꯨꯅ ꯊꯤꯔꯤ ꯔꯤꯄꯦꯠ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯍꯪꯗꯨꯅ ꯊꯤꯔꯤ ꯈꯨꯔꯥ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯑꯩꯕꯨ ꯑꯁ꯭ꯋꯥꯏꯗ ꯎꯔꯛꯂꯝꯒꯨꯝ ꯇꯧꯕꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒꯗꯣ ꯅꯠꯇ꯭ꯔꯣ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯣ ꯊꯦꯡꯅꯕꯁꯨ ꯌꯥꯏꯅꯦ ꯐꯅꯤ ꯈꯨꯔꯥ ꯆꯠꯂꯨꯈꯤꯒꯦ ꯂꯤꯟꯊꯣꯏ ꯂꯝꯕꯤꯗ ꯆꯠꯅ ꯃꯃꯤꯠꯇꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯦꯡꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒꯗꯨꯕꯨ ꯂꯥꯛꯄ꯭ꯔꯣ ꯎꯗꯦꯅꯦ ꯅꯪꯕꯣ ꯑꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯅꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯋꯥꯡꯂꯣꯝꯗ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯣ ꯁꯅꯥꯇꯣꯝꯕꯤ ꯏꯆꯥ ꯊꯣꯏꯕ ꯃꯇꯝꯅꯒ ꯐꯠꯇꯕꯒ ꯅꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯎꯈ꯭ꯔꯕꯅꯣ ꯑꯩꯕꯣ ꯑꯁꯣꯝꯗ ꯂꯤꯟꯊꯣꯏꯅ ꯀꯞꯇꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯊꯤꯔꯤ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒ ꯌꯨꯝ ꯑꯃꯗ ꯁꯦꯜ ꯈꯥꯏꯕ ꯆꯪꯂꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯄꯨꯄꯨ ꯏꯕꯣ ꯊꯣꯏꯕꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯇꯝꯂꯒ ꯀꯧꯔꯤ ꯃꯈꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯕꯣꯕꯣ ꯅꯥꯛꯇꯦꯡ ꯂꯥꯛꯏꯌꯦ ꯄꯨꯄꯨ ꯅꯥꯛꯇꯦꯡ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯥꯀꯊꯦꯡ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣ ꯆꯤꯆꯦ ꯃꯤ ꯊꯣꯛꯂꯛꯇꯤ ꯆꯪꯁꯤꯔꯥ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯀꯧꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯏ ꯑꯦ ꯏꯁꯨ ꯉꯥꯛꯇꯅꯤꯅꯦꯍꯦ ꯐꯥꯁꯤꯗ ꯐꯝꯃꯨ ꯅꯄꯨ ꯁꯦꯜ ꯄꯤꯒꯦꯀꯣ ꯂꯥꯎ ꯀꯥꯈꯠꯂꯨ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯜꯗ ꯐꯝꯃꯤ ꯑꯍꯜ ꯑꯗꯨ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯆꯤꯆꯦ ꯄꯨꯄꯨꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯕꯨꯡꯉꯣ ꯄꯨꯄꯨ ꯊꯣꯛꯂꯛꯑꯦ ꯁꯦ ꯁꯤꯅ ꯏꯁꯨ ꯇꯣꯝꯕꯒꯤ ꯂꯨꯄꯥ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯏꯁꯨ ꯑꯍꯜꯒꯤ ꯂꯨꯄꯥ 1.5 ꯊꯣꯏꯕꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯃꯀꯂꯥꯞꯇꯣ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡ ꯍꯅꯨꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯅꯣꯛꯂꯤ ꯏꯁꯨꯁꯥ ꯊꯦꯡꯈꯤꯅꯤ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯉꯥꯏꯔꯝꯂꯒꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯇꯣꯞꯄ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯨꯔꯅꯨꯀꯣ ꯄꯨꯄꯨꯒꯤꯗ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯆꯠꯂꯣ ꯍꯣꯏ ꯄꯨꯄꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯄꯨꯄꯨ ꯊꯣꯏꯕꯗꯤ ꯋꯥꯒ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯨꯅ ꯂꯨꯄꯥ ꯆꯞꯄꯤ ꯑꯗꯨ ꯑꯄꯤꯛꯄ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯀꯟꯅ ꯄꯥꯏꯔꯒ ꯐꯨꯔꯤꯈꯥꯎꯗ ꯍꯨꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯆꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯃꯥꯁꯨ
ahal adugi thongalda sauna leplaga leirami. Moi anida onsilaga. Thoiba mama upada chensilaga koli. Bema. Aina yumdagi chathokhrabadi. Nangbu yumda adum leiramba yadabro. Ima, abungo se ningai tongmandana tawbani. Thoiba, numidang yausilaklabadi mapan thokpa phate ko. Yumda halasi lao. Khuta samo se. Lao, chalasi. Hoi ma. Sanatombiga thoibaga mamagi makhut yet oida samlaga yumda halai. Moi ahomado halakpagi lambida van amana hai humduna thaurai. Van gari aduda nupana ha khara lau khongduna tongli. Makhutta yugi cherang ama ani supairi. Yong biri ka sujingli. Mama macha lakpa aduda gari gi mainga le yaibada nupa sing aduna ui. Linthoi mama macha gari gi mainga ladu mamit thakpadagi mamit khali. Nupa amana. Ai, ibomcha, gari kham. Gari muktauri da. Nangna, nupi yangang amata uba yadabani ne. Aroi bimi ni nangse. Itaw, aina nupi thidri se. Phazaba nupi lauge na thidri ni. Itaw Roshan, lamchatti phazabani na yam phangani. Gari maningdagi amana. Itaw, gari do nupi shigi mapada chapchana kham. Gari do linthoi mama machagi mapada chapchana khami. Mochana yu ngaurapna. Hai. Hai bungo. Hai. Bungo gi mama. Bungo, kai chaluino. Mama machado kibana loire. Sanatombiga thoibaga mamagi makhuta kanna pai. Mochana. Bungo. Se. Yausangi selfie launi. Linthoi yamna kina. Yarani. Aikoi chalage. Ngai ko, chakino. Ai kum tharage se. Kigano. Bungo, sidala. Nang lupa kya pami? Ha? Thoibado sel palakpa aduda haraubuna loikre. Kirambadagi wanganglakle. Lupa ama pami pabung. Thoiba mamada harauna yenglaga nokchari. Thoiba, yum halasilao. Sasilao. Se lao. Thoibado ningai tawraga laikre Sanatombina. Bunga, yum sasilao. Thengeba. Ibom chana gari dagi. Oi, moja. Madam manghale nangi sidi. Bunga, lao. Gari da tongkhalasila. Ai nangi selfie ge. Thoiba mama na pokpadagi gari tongjibanina hena haraukre. Linthoi mama macha kiba hen kiduna kappi. Thoibasu themba yadre. Mochana linthoi mama macha ga thoibaga do makhut pairaga chingba haurai. Thoiba kanna kablakle. Rosan gari dagi kumtharai. Wathi warem matam mangnaba. Gari sida get launu kok namsilu yadro mocha. Se. To, ai tawgi yong. Kai gandabda. Rosanna mama macha ahumdo gari manungda phuduna namsili aduga gari adu thong chingsilaga thaukre. Gari manung adusu Rosanna mama macha ahum adubu kupakna thaduna phubiri. Thoiba sitha mama bu kauduna kappi. Mochana yam langdori ngangse. Mochana thoibada gari da yauba yochai amana pop launa narumda kansinke. Thoiba gari manung aduda khudakta sirami. Linthoigi matam bakta ina punga ngangle. Sanatombi amadi linthoi thamoi sokna lau tuna kablakle. Mochana Sanatombi gi apikpa mamai aduda kinna job thenjele. Sanatombi so mamit ushinkre. Tumina laikre. Mamai mamit to ina pumcho chotlaga. Linthoi kappi macha anibu kolaga. Roshan, Ibomcha, Mocha. Makoi ahumgi sana yunay pamyum amada gari adu thaujilai. Roshanna. Nachanupi sibu kaning labadi. Nang tumina layo. Wangangano. Lau kongduna tawgano. Kangani ko. Sanatombi do Roshanna soro chingtharai gari dagi. Aduga laimaida thadai. Linthoi su Mochana kupakna mamaida thajili. Aduga chingtharai. Thoibagi asiba hakchang adu gari manungdagi tharo ontharaga laimaida tai. Ina pumtai tairaga.
ꯃꯣꯆꯥꯒ ꯔꯣꯁꯟꯒꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯏꯕꯣꯝꯆꯥꯅ ꯏꯇꯥꯎ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩ ꯌꯥꯝ ꯀꯤ ꯑꯥꯏ ꯏꯕꯣꯝꯆꯥ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯍꯥꯠꯇꯣꯛꯇꯕ ꯌꯥꯔꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯗꯣꯏꯅꯦ ꯂꯤꯟꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯏ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯣꯜꯂꯒ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯔꯣꯁꯟ ꯃꯅꯨꯡꯗ ꯊꯧꯔꯤ ꯂꯩꯕꯅꯤ ꯏꯕꯣꯝꯆꯥ ꯅꯪ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯑꯣ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯏꯕꯣꯝꯆꯥꯅ ꯊꯧꯔꯤ ꯑꯅꯤ ꯂꯧꯊꯣꯔꯛꯏ ꯃꯣꯆꯥꯅ ꯂꯤꯟꯊꯣꯏꯒ ꯁꯅꯥꯇꯣꯝꯕꯤꯒꯗꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯑꯗꯨꯅ ꯍꯨꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯗꯨ ꯌꯨꯝꯒꯤ ꯁꯩꯖꯥꯡꯗ ꯃꯉꯛ ꯂꯥꯛꯁꯤꯜꯂꯒ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯤꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯂꯦꯞꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯁꯤꯊ ꯁꯤꯊ ꯀꯞꯄꯤ ꯃꯣꯆꯥꯅ ꯂꯤꯟꯊꯣꯏꯁꯨ ꯊꯧꯔꯤ ꯂꯥꯛꯁꯜꯂꯒ ꯌꯨꯝꯒꯤ ꯁꯩꯖꯤꯜ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯂꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯏꯕꯣꯝꯆꯥꯗꯤ ꯂꯤꯟꯊꯣꯏꯒ ꯁꯅꯥꯇꯣꯝꯕꯤꯒꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯏꯕꯣꯝꯆꯥ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯣꯛꯂꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯒ ꯑꯃꯨꯛ ꯑꯃꯨꯛ ꯊꯦꯡꯅꯩ ꯃꯊꯛꯇ ꯌꯥꯟꯅ ꯌꯥꯟꯅ ꯏꯕꯣꯝꯆꯥꯅ ꯃꯣꯆꯥ ꯔꯣꯁꯟ ꯆꯠꯂꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯨꯛꯁꯤ ꯌꯥꯝ ꯁꯧꯒꯠꯂꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯕꯣꯝꯆꯥ ꯌꯨ ꯊꯛꯈꯤꯒꯗꯕꯅꯤ ꯔꯣꯁꯟ ꯌꯨ ꯍꯩꯔꯛꯑꯣ ꯉꯁꯤꯁꯤꯗ ꯇꯨꯝꯃꯗꯕꯅꯤꯅꯦ ꯏꯕꯣꯝꯆꯥ ꯑꯩ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ ꯑꯁ ꯏꯕꯣꯝꯆꯥ ꯂꯣꯏꯅ ꯇꯤꯟꯅꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯇꯧꯔꯛꯀꯅꯨꯗ ꯃꯣꯆꯥꯒ ꯔꯣꯁꯟꯒꯁꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯏꯕꯣꯝꯆꯥ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯣꯡꯅ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯑꯩ ꯈꯣꯡꯅ ꯆꯠꯈ꯭ꯔꯒꯦ ꯒꯥꯔꯤꯁꯦ ꯄꯥꯏꯍꯧꯔꯣ ꯁꯦ ꯁꯣꯁꯤ ꯂꯩꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯤꯟꯊꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕ ꯏꯕꯣꯝꯆꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯔꯤ ꯏꯕꯣꯝꯆꯥꯅ ꯃꯃꯥ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤ ꯔꯣꯁꯟꯅ ꯅꯣꯛꯂꯒ ꯏꯕꯣꯝꯆꯥ ꯅꯪ ꯌꯥꯝ ꯀꯤꯔꯕꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯨꯔꯒꯦꯔꯣ ꯍꯣꯏ ꯑꯩ ꯂꯩꯔꯨꯔꯒꯦ ꯏꯕꯣꯝꯆꯥ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯜꯂꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯃꯈꯣꯜꯅ ꯌꯨꯝꯊꯛꯇ ꯐꯩꯔꯤꯕ ꯎ ꯑꯗꯨꯁꯨ ꯃꯈꯣꯜ ꯈꯔ ꯈꯔ ꯊꯣꯛꯂꯤ ꯔꯣꯁꯟ ꯃꯣꯆꯥ ꯅꯣꯏꯅꯤ ꯂꯩꯍꯧꯔꯣ ꯑꯩ ꯊꯣꯛꯑꯦ ꯒꯥꯔꯤ ꯃꯈꯥꯗ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯕꯣꯝꯆꯥ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯗꯣꯡ ꯗꯣꯡ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯃꯣꯆꯥꯅ ꯌꯨ ꯉꯥꯎꯔꯞꯅ ꯏꯕꯣꯝꯆꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯀꯥꯏꯗꯅꯣ ꯌꯨꯝꯗꯔꯣ ꯁꯦ ꯁꯤꯁꯤꯃ ꯊꯛꯆꯜꯂꯣ ꯔꯣꯁꯟ ꯆꯠꯅꯕ ꯇꯧꯁꯦ ꯔꯣꯁꯟꯅ ꯏꯕꯣꯝꯆꯥ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤ ꯑꯃ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯒꯥꯔꯤꯁꯨꯗ ꯄꯥꯏꯈꯠꯂꯣ ꯃꯣꯆꯥ ꯌꯨꯝ ꯆꯠꯂꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯊꯣꯔꯛꯑꯣ ꯏꯕꯣꯝꯆꯥꯅ ꯊꯣꯛꯑꯁꯤ ꯇꯥꯎ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯤꯠꯇ ꯀꯩꯀꯩꯅꯣ ꯌꯥꯝ ꯎꯔꯛꯑꯦ ꯎꯔꯛꯈꯤꯅꯤ ꯚꯨꯠꯀꯁꯨ ꯌꯥꯝ ꯎꯔꯛꯈꯤꯅꯤ ꯌꯥꯝ ꯀꯤꯔꯗꯤ ꯌꯥꯝ ꯎꯕꯅꯤ ꯆꯠꯁꯤ ꯂꯥꯎ ꯃꯣꯏ ꯑꯍꯨꯝꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯏ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯒꯥꯔꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯇꯛꯈꯥꯏꯕꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯍꯨꯝꯕꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯌꯨꯝꯒꯤ ꯁꯩꯖꯤꯜꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯝꯕꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯔꯁꯨ ꯇꯣꯈꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯑꯍꯜ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯏꯁꯨꯁꯥ ꯍꯧꯒꯠꯂꯨ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯊꯅꯝꯂꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯥꯎ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ ꯑꯃꯝꯕꯗ ꯂꯩꯌꯨ ꯑꯃꯝꯕꯒꯤ ꯂꯝꯕꯤ ꯎꯔꯛꯀꯅꯤ ꯃꯉꯥꯜ ꯂꯩꯕ ꯃꯐꯝꯗꯒꯤ ꯌꯦꯡꯕꯗ ꯑꯃꯝꯕ ꯎꯗꯕꯅꯤ ꯑꯃꯝꯕ ꯃꯐꯝꯗꯒꯤ ꯌꯦꯡꯕꯗ ꯑꯉꯥꯟꯕ ꯁꯔꯨꯛ ꯎꯕꯅꯤ ꯂꯥꯎ ꯑꯃꯝꯕ ꯂꯝꯕꯤꯗ ꯆꯠꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯐꯠꯇꯕꯅꯤꯅꯦꯍꯦ ꯃꯈꯣꯏꯒ ꯃꯥꯟꯅꯒꯅꯨꯅꯦ ꯃꯈꯣꯏꯒ ꯅꯛꯅꯒꯅꯨꯅꯦ
ꯐꯠꯇꯕ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯍꯤꯡ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯑꯄꯤꯛꯄ ꯌꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯆꯤꯛꯈ꯭ꯔꯦ꯫ ꯄꯣꯗꯣꯜꯒꯤ ꯃꯩꯉꯥꯜ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ, ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯄꯣꯂꯣꯏꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯎꯔꯤꯕ ꯇꯥꯔꯤꯕꯁꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯁꯤꯗ? ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤꯅ, ꯃꯄꯨ, ꯑꯩꯗꯤ ꯀꯤꯔꯦꯗ ꯌꯥꯝꯅ꯫ ꯁꯤꯔꯤꯕ ꯃꯤꯁꯤ ꯈꯨꯁꯤꯁꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯏꯕꯤꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ꯫ ꯔꯣꯁꯟ, ꯃꯣꯆꯥ, ꯏꯕꯣꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯏꯕꯣꯝꯆꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯔꯤ꯫ ꯏꯕꯣꯝꯆꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯃꯇꯣꯝꯇ ꯂꯩꯕꯅꯤ꯫ ꯁꯦꯜ ꯊꯣꯛꯆꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯍꯤꯡꯕꯗ ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯏꯕꯣꯝꯆꯥꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯩꯖꯥꯎ ꯊꯥꯔꯒ ꯍꯨꯏ ꯑꯃ ꯍꯥꯠꯂꯒ ꯊꯣꯡꯂꯒ ꯆꯥꯛ ꯆꯥꯅꯔꯤ ꯅꯣꯛ ꯅꯣꯛꯇꯨꯅ꯫ ꯔꯣꯁꯟꯅ, ꯏꯕꯣꯝꯆꯥ, ꯃꯇꯨꯝ ꯈꯔ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯣꯊꯔꯣ, ꯊꯥꯎ ꯊꯨꯝ ꯌꯦꯡꯁꯤ꯫ ꯃꯨꯟꯗ꯭ꯔꯤꯅꯦ ꯔꯣꯁꯟ, ꯏ ꯆꯪꯂꯤꯅꯦ꯫ ꯌꯥꯅꯤ ꯀꯣꯊꯔꯣ꯫ ꯁꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯃꯣꯆꯥ, ꯕꯤꯔꯤꯗꯨ ꯆꯝꯃꯣ꯫ ꯃꯣꯆꯥꯅ, ꯕꯤꯔꯤꯗꯣ ꯌꯥꯝ ꯊꯛꯀꯅꯨꯅꯦ ꯔꯣꯁꯟ, ꯀꯦꯟꯁꯔ ꯅꯥꯔ ꯁꯤꯖꯅꯤ, ꯑꯐꯕ ꯅꯠꯇꯤꯌꯦ꯫ ꯌꯨꯁꯨ ꯑꯐꯕ ꯅꯠꯇꯦ ꯀꯩꯅꯣ, ꯅꯪꯁꯨ ꯈꯨꯖꯥꯏ ꯊꯛꯏꯗꯨꯗꯤ꯫ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔ ꯂꯣꯏꯔꯦ꯫ ꯃꯣꯆꯥꯅ, ꯁꯤꯕ ꯀꯤꯔꯤꯗꯨꯒ ꯅꯤꯁꯥ ꯆꯥꯔꯁꯨ ꯁꯤꯕꯗꯤ ꯌꯥꯗ꯭ꯔꯤꯍꯦ꯫ ꯅꯤꯁꯥ ꯆꯥꯕ ꯑꯩꯈꯣꯏꯁꯦ ꯁꯤꯕꯗꯤ ꯀꯤꯅꯤꯀꯣ, ꯅꯠꯇ꯭ꯔꯅꯦ ꯏꯕꯣꯝꯆꯥ? ꯏꯕꯣꯝꯆꯥꯅ, ꯅꯤꯁꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦꯅꯦ ꯃꯣꯆꯥ, ꯔꯣꯁꯟ, ꯃꯤꯔꯣꯜꯅꯤ꯫ ꯅꯁꯥ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯅꯤꯁꯥ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯅꯤ꯫ ꯃꯤꯔꯣꯜꯁꯦ ꯐꯖꯅ ꯋꯥꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯑꯁ ꯏꯕꯣꯝꯆꯥ, ꯅꯪꯒꯤ ꯋꯥꯔꯤꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯒ ꯈꯔ ꯆꯥꯟꯅꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤꯅꯦ ꯀꯣꯟꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯀꯥꯟꯗ ꯇꯥꯎꯔꯣ꯫ ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯈꯤꯒꯦ, ꯐꯝꯃꯝꯃꯣ꯫ ꯃꯣꯆꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯗꯣ ꯂꯩꯔꯝꯖꯅꯤꯀꯣ ꯔꯣꯁꯟ꯫ ꯔꯣꯁꯟ ꯀꯣꯛꯆꯥꯎꯕꯤ ꯍꯥꯏꯐꯦꯠ ꯀꯥꯏ꯫ ꯔꯣꯁꯟꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ, ꯇꯨ ꯑꯥꯗ ꯂꯦꯞꯄ ꯂꯩꯔꯦ ꯇꯨ꯫ ꯑꯁ ꯀꯣꯛꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯉꯥꯎꯏꯍꯦ꯫ ꯔꯣꯁꯟ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯒ ꯕꯤꯔꯤꯗꯨ ꯆꯤꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯕꯤꯔꯤ ꯑꯗꯨ ꯁꯥꯡꯅ ꯆꯤꯡꯂꯒ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯤ ꯑꯍꯨꯝ ꯂꯦꯞꯄ ꯎꯏ, ꯑꯍꯜ ꯑꯃꯒ ꯑꯉꯥꯡ ꯑꯅꯤꯒ꯫ ꯍꯥꯏꯁ, ꯇꯧꯔꯦꯅꯦ, ꯃꯣꯆꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ, ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯗꯤ꯫ ꯅꯣꯡ ꯍꯥꯏꯐꯦꯠ ꯈꯥꯛꯂꯛꯏ꯫ ꯂꯤꯟꯊꯣꯏꯒ ꯁꯅꯥꯇꯣꯝꯕꯤꯒ ꯊꯣꯏꯕꯒ ꯔꯣꯁꯟꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯠꯁꯤꯗꯤ ꯌꯥꯗ꯭ꯔꯤꯍꯦ, ꯑꯁꯤꯕꯨ ꯐꯥꯎꯕ ꯎꯔꯦꯅꯦ꯫ ꯔꯣꯁꯟ ꯃꯀꯣꯛꯇꯨ 2-3ꯂꯛ ꯍꯥꯏ, ꯑꯗꯨꯒ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯉꯤ꯫ ꯅꯣꯡ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯈꯥꯛꯂꯛꯄꯗ ꯂꯤꯟꯊꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯔꯣꯁꯟ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯈ꯭ꯔꯦ꯫ ꯔꯣꯁꯟ ꯃꯅꯤꯡ ꯍꯜꯂꯒ ꯃꯣꯆꯥꯒ ꯏꯕꯣꯝꯆꯥꯒꯒꯤ ꯂꯩꯐꯝꯗ ꯇꯨꯕꯣꯏ ꯑꯣꯟꯕꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯏꯕꯣꯝꯆꯥ, ꯑꯩꯈꯣꯏ ꯆꯠꯂꯁꯦ꯫ ꯃꯄꯥꯜꯗ ꯃꯃꯥ ꯃꯆꯥꯗꯣ ꯂꯦꯞꯄꯒ ꯂꯩꯔꯦ ꯃꯣꯆꯥ꯫ ꯐꯥꯒꯤ ꯇꯧꯕꯅꯦ ꯔꯣꯁꯟ, ꯉꯁꯥꯏꯒꯤꯗꯣ꯫ ꯏꯕꯣꯝꯆꯥꯅ, ꯔꯣꯁꯟ, ꯊꯣꯡꯗꯣ ꯑꯝꯇ ꯂꯣꯟꯁꯤꯜꯂꯣ꯫ ꯃꯣꯆꯥ, ꯃꯩꯗꯣ ꯈꯔ ꯆꯥꯎꯅ ꯊꯥꯁꯦ꯫ ꯃꯄꯥꯜꯗꯒꯤ ꯃꯤ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯅꯝꯕꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯅꯥꯀꯊꯦꯡ ꯂꯥꯛꯏꯌꯦ, ꯁꯦꯜ ꯄꯤꯌꯣ ꯄꯥꯕꯨꯡ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯔꯣꯁꯟ ꯀꯤꯃꯟꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯀꯞꯄꯤ꯫ ꯁꯦꯜ ꯂꯩꯇꯤꯌꯦ, ꯌꯥꯎꯗꯦ, ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ, ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯁꯤꯗ ꯃꯩ ꯂꯩ, ꯆꯪꯉꯛꯀꯅꯨꯀꯣ꯫ ꯃꯣꯆꯥꯒ ꯏꯕꯣꯝꯆꯥꯒ ꯀꯣꯟꯁꯤꯟꯅꯔꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯀꯞꯄꯤ꯫ ꯃꯣꯆꯥꯅ, ꯃꯩ ꯀꯟꯅ ꯊꯥꯁꯦ, ꯁꯤꯡ ꯍꯥꯞꯄꯨ ꯏꯕꯣꯝꯆꯥ꯫ ꯄꯥꯕꯨꯡ, ꯑꯩꯒꯤ ꯉꯛꯁꯝꯗ ꯊꯧꯔꯤ ꯑꯃ ꯌꯥꯜꯂꯤꯌꯦ, ꯁꯤꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣ ꯄꯥꯕꯨꯡ, ꯊꯣꯡ ꯍꯥꯡꯉꯣ ꯄꯥꯕꯨꯡ꯫ ꯊꯣꯡꯗꯨ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯣꯝꯂꯛꯏ꯫
ꯃꯣꯏ ꯑꯍꯨꯝꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯕꯗꯒꯤ ꯇꯣꯈꯥꯏ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯣꯆꯥꯁꯨ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯤ ꯑꯗꯨꯒ ꯀꯞꯄꯤ꯫ ꯀꯥ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯅꯣꯡ ꯍꯥꯏꯐꯦꯠ ꯈꯥꯛꯄꯗ ꯀꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕ ꯎꯏ꯫ ꯏꯕꯣꯝꯆꯥꯁꯨ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯤ ꯑꯗꯨꯒ ꯀꯞꯄꯤ꯫ ꯀꯥ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯅꯣꯡꯅ ꯍꯥꯏꯐꯦꯠ ꯈꯥꯛꯄꯗ ꯀꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕ ꯎꯏ꯫ ꯏꯕꯣꯝꯆꯥ ꯀꯟꯅ ꯂꯥꯎꯏ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯇꯧꯔꯒ, "ꯄꯥꯕꯨꯡ, ꯅꯥꯀꯊꯦꯡꯒꯤ ꯁꯦꯜ ꯄꯤꯌꯣ, ꯑꯗꯨꯒ ꯉꯛꯁꯝꯗꯒꯤ ꯊꯧꯔꯤꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ." ꯑꯩ ꯌꯥꯎꯗꯦ. ꯑꯩ ꯅꯣꯏ ꯍꯥꯏꯕ ꯌꯥꯎꯗꯦ. ꯑꯩ ꯊꯥꯗꯣꯛꯑꯣ." ꯏꯕꯣꯝꯆꯥ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯃꯇꯨꯡꯗꯒꯤ ꯊꯣꯉꯥꯛꯆꯩꯒꯨꯝꯕ ꯑꯃꯅ ꯍꯥꯏꯖꯤꯟꯗꯅ ꯅꯥꯔꯨꯝꯗ ꯀꯟꯁꯤꯜꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯔꯣꯁꯟꯒ ꯃꯣꯆꯥꯒ ꯂꯝꯕꯤ ꯂꯝꯖꯥꯎꯔꯣꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯊꯣꯛꯂꯛꯏ꯫ ꯃꯣꯆꯥꯅ, "ꯔꯣꯁꯟ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯣꯏꯔꯕꯅꯤꯀꯣ꯫ ꯃꯣꯆꯥ, ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ? ꯂꯣꯠꯐꯝꯁꯨ ꯊꯤꯁꯦ. ꯑꯩ ꯋꯥꯔꯦ, ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯔꯣꯁꯟ." ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯐꯝꯂꯤ꯫ ꯃꯅꯥꯛꯇ ꯎ ꯑꯃꯁꯨ ꯍꯧꯔꯤ꯫ ꯔꯣꯁꯟꯅ ꯎ ꯑꯗꯨꯗ ꯉꯥꯊꯔꯒ ꯀꯞꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯎꯏ꯫ ꯃꯣꯆꯥꯒ ꯔꯣꯁꯟꯒꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ, "ꯄꯥꯕꯨꯡ, ꯅꯥꯀꯊꯦꯡꯒꯤ ꯁꯦꯜ ꯄꯤꯌꯣ." ꯔꯣꯁꯟ ꯀꯞꯂꯒ, "ꯁꯦ, ꯑꯌꯥꯎꯕ ꯁꯦꯜ ꯀꯩꯁꯦ, ꯇꯨ ꯂꯣꯏ ꯂꯧꯖꯔꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ." ꯃꯣꯆꯥꯅ, "ꯅꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩꯅ ꯇꯧꯔꯨꯕ ꯂꯥꯜꯂꯨꯕꯁꯤꯡ ꯑꯗꯣ ꯁꯣꯏꯈ꯭ꯔꯦ." ꯂꯤꯟꯊꯣꯏꯅ, "ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯅꯥꯀꯊꯦꯡꯒꯤ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯈꯨꯋꯣ, ꯅꯥꯀꯊꯦꯡ ꯂꯥꯛꯏꯉꯩꯁꯤꯗ." ꯔꯣꯁꯟꯒ ꯃꯣꯆꯥꯒ ꯀꯟꯅ ꯀꯞꯄꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯁꯤꯡꯕꯨ ꯊꯦꯝꯂꯤ꯫ "ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯃꯤ ꯀꯞꯄꯤꯁꯦ ꯅꯥꯀꯊꯦꯡꯒꯤ ꯁꯦꯜ ꯄꯤꯗꯕꯒꯤꯅꯤ. ꯇꯨꯝꯅꯅꯕ ꯇꯧꯔꯣ, ꯅꯃꯤꯠ ꯎꯏꯁꯜꯂꯣ, ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯣ." ꯁꯣꯝꯗ ꯔꯣꯁꯟꯒ ꯃꯣꯆꯥꯒꯗꯣ ꯀꯞꯄ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, "ꯄꯥꯕꯨꯡ, ꯉꯛꯁꯝꯗꯒꯤ ꯊꯧꯔꯤꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ." ꯊꯣꯏꯕꯁꯨ ꯅꯥꯀꯊꯦꯡ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯩꯔꯤ, ꯅꯥꯔꯨꯝ ꯑꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯕ ꯃꯈꯩ꯫ ꯂꯤꯟꯊꯣꯏꯅ, "ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯅꯨ ꯅꯈꯣꯏꯗꯤ. ꯅꯣꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯄꯁꯨ ꯐꯪꯍꯟꯗ꯭ꯔꯦ ꯅꯈꯣꯏꯅ. ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯣꯠ ꯅꯩꯕꯤꯕ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯅꯤꯡꯂꯤꯕꯔꯅꯦ?" ꯔꯣꯁꯟꯒ ꯃꯣꯆꯥꯒꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯣꯆꯥꯒ ꯔꯣꯁꯟꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯔꯣꯁꯟꯒ ꯃꯣꯆꯥꯒ ꯎ ꯃꯊꯛꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯐꯝ ꯃꯄꯥꯗ ꯂꯨꯄꯥ ꯆꯞꯄꯤ 2ꯒ ꯃꯈꯥꯏ ꯆꯞꯄꯤ ꯑꯃꯒꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯃꯅ, "ꯑꯣ, ꯅꯥꯀꯊꯦꯡ ꯆꯠꯄ ꯏꯁꯨ ꯑꯅꯤꯒꯤ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯨꯅꯤꯅ ꯁꯤꯗꯤ. ꯑꯣ, ꯐꯠꯇꯦꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ. ꯏꯁꯨ ꯑꯅꯤ, ꯅꯈꯣꯏꯅ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯋꯥꯔꯛꯄ ꯂꯣꯏꯔꯕꯅꯤꯅ ꯅꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯣꯊꯥꯔꯨꯔꯣꯀꯣ. ꯂꯥꯟꯖꯗꯕ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯠꯄ ꯂꯥꯛꯂꯅꯨꯀꯣ, ꯀꯤꯍꯟꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯏ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯍꯨꯝꯗꯨ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯑꯍꯜ ꯑꯃꯅ, "ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯄꯁꯦ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯍꯦꯛ ꯂꯩꯕ ꯃꯥꯜꯂꯤ. ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯟꯖꯦꯜꯁꯨ ꯍꯦꯛ ꯇꯥꯏ." ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯕꯨꯕꯣ, ꯑꯁꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯩ ꯑꯗꯨꯝ ꯉꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯕꯨꯕꯣ?" "ꯑꯁꯤꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯂꯩꯕꯒꯤ ꯃꯩ ꯊꯥꯜꯂꯤꯕꯅꯤ. ꯑꯗꯣ ꯅꯪ ꯑꯁꯤꯗ ꯆꯪꯕꯗꯤ ꯌꯥꯗꯦꯀꯣ, ꯂꯥꯏ ꯂꯩꯕꯅꯤꯀꯣ." "ꯍꯣꯏ ꯕꯨꯕꯣ." ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯊꯋꯥꯏꯅ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯗ ꯊꯥꯗꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯨꯜꯂꯒ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫